mayat adubu kabarda matau karamna thangthagani mayat adubu kiblagi maikaidagi kabar aduda thangthagadabani hariba adugi niyamdi janaza adu kabar adudagi kiblarum thangba maikaida thamgadabani amasung thangthagadoriba miyuising aduna kiblagi maikaida mai oladuna lepkadabani adugi matungda mayat adubu thanggatlaga kabar aduda thangthagadabani kabarda miyui kayana janaza adu thangthagani kabarda thangthagadoriba miyuising adugi masing asi tumasuba amadi tumasudaba oibagi tangai fadaba leiti huzur sallallahu alaihi wasallam bu miyui marina kabarda thangthaki Hazrat Abbas Hazrat Fazl bin Abbas Hazrat Ali amasung Hazrat Suhaib radhiyallahu ta'ala anhumna kabarda thangtaba matamda kari sungani mayat adubu kabarda thangthagadoriba miyuising aduna kabarda thangtaba matamda masigi duwa asi sungadaban bismillahi wa billahi wa ala millati rasulillah sallallahu alaihi wasallam mayat adubu kabarda kanana thangthagani mayat adu karigumba nupa oiraba adu oirabadi mahak adubu kabarda kanagumba eni nupa amana thangtaba yai aduga karigumba mayat adu nupi oiraba adu oirabadi mahakpu thangthagadoriba miyuising adu mahaki मेहरम ओइबा marimata haibadi hariba nupi aduga miyuising aduga nikah tawbada haram oiba mahaki marimata sing aduna thangthaba asi tangai fade aduga karigumba hariba miyuising asi leitaba taragadi mayat adubu mahaki naknaba marimata singna thangthabigidabani aduga karigumba matang amada yamna naknaba marimata singsu amata yaudraba adu oirabadi atopa eni nupa amanasu hariba asiba nupi adubu kabarda thangthaba yai nupi adubu kabarda thangthanabagidamukta thangthagdoriba miyuising adu nupi oiba asi zaruri nate